ꯑꯍꯥꯟꯕꯃꯛꯇꯗ ꯄꯨꯄꯨ ꯐꯣꯛ ꯇꯤꯚꯤꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯁꯣꯅꯝ ꯆꯅꯨꯅ ꯇꯔꯥꯝ ꯅꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯅꯧꯕ ꯋꯥꯔꯤ ꯑꯃꯈꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯊꯥꯖꯕ ꯌꯥꯕ꯭ꯔꯥ? ꯑꯗꯨꯗꯤ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤ ꯑꯁꯤꯕꯨ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯂꯝꯗꯝ ꯑꯃꯗ ꯁꯖꯤ ꯑꯃꯒ ꯀ꯭ꯋꯥꯛ ꯑꯃꯒ ꯂꯝꯍꯨꯏ ꯑꯃꯒ ꯃꯔꯨꯞ ꯁꯥꯟꯅꯔꯝꯃꯤ꯫ ꯅꯣꯡꯃ ꯂꯝꯍꯨꯏ ꯑꯁꯤꯅ ꯁꯨꯝ ꯂꯥꯛꯄꯗ ꯁꯖꯤ ꯑꯁꯤꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯊꯣꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯂꯝꯍꯨꯏ ꯑꯗꯨꯅ ꯌꯥꯝꯅ ꯍꯥꯎꯗꯧꯕ ꯃꯥꯜꯂꯤ ꯍꯥꯏꯅ ꯃꯥꯒꯤ ꯋꯥꯈꯜꯗ ꯈꯟꯖꯔꯝꯃꯤ꯫ ꯑꯗꯨꯒ ꯁꯖꯤ ꯑꯗꯨꯗ ꯀꯧꯁꯤꯜꯂꯝꯃꯤ꯫ "ꯃꯔꯨꯞ!" ꯁꯖꯤ ꯑꯗꯨ ꯉꯛꯅ "ꯅꯪꯕꯨ ꯀꯅꯥꯅꯣ?" ꯍꯥꯏꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯂꯝꯍꯨꯏ ꯑꯗꯨꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, "ꯃꯔꯨꯞ, ꯑꯩ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯔꯕ ꯂꯝꯍꯨꯏ ꯑꯃꯅꯤ꯫ ꯑꯩꯒꯤ ꯃꯔꯨꯞ ꯀꯅꯥꯃꯠꯇ ꯂꯩꯇꯦ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯅꯪꯒ ꯊꯦꯡꯅꯔꯦ, ꯑꯗꯨꯅ ꯏꯕꯥꯅꯤ ꯃꯔꯨꯞ ꯁꯥꯟꯅꯔꯁꯤ ꯍꯥꯏꯅ ꯂꯝꯍꯨꯏ ꯑꯗꯨꯅ ꯁꯖꯤ ꯑꯗꯨꯗ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯁꯖꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, "ꯑꯣ, ꯃꯔꯥꯏꯕꯛ ꯊꯤꯔꯕ ꯂꯝꯍꯨꯏ, ꯐꯔꯦ, ꯏꯕꯥꯅꯤ ꯃꯔꯨꯞ ꯁꯥꯟꯅꯔꯁꯤ꯫ ꯑꯗꯨꯒ ꯑꯩꯒꯤ ꯃꯔꯨꯞ ꯀ꯭ꯋꯥꯛ ꯑꯃꯁꯨ ꯂꯩ, ꯃꯥꯒꯤ ꯃꯅꯥꯛꯇ ꯏꯕꯥꯅꯤ ꯆꯠꯂꯨꯔꯁꯤ" ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯂꯝꯍꯨꯏ ꯑꯃꯗꯤ ꯁꯖꯤꯗꯨ ꯀ꯭ꯋꯥꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯀ꯭ꯋꯥꯛ ꯑꯗꯨꯅ ꯂꯝꯍꯨꯏꯗꯨ ꯎꯕ ꯃꯇꯝꯗ ꯉꯛꯅ ꯑꯁꯨꯝꯅ ꯍꯪꯂꯛꯏ, "ꯃꯍꯥꯛꯇꯤ ꯀꯅꯥꯅꯣ ꯃꯔꯨꯞ?" ꯁꯖꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, "ꯃꯔꯨꯞ, ꯃꯍꯥꯛ ꯑꯁꯦ ꯃꯔꯥꯏꯕꯛ ꯌꯥꯝꯅ ꯊꯤꯔꯕ ꯂꯝꯍꯨꯏ ꯑꯃꯅꯤ꯫ ꯃꯍꯥꯛꯁꯨ ꯑꯩꯈꯣꯏ ꯑꯅꯤꯒ ꯄꯨꯟꯅ ꯃꯔꯨꯞ ꯑꯣꯏꯁꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯄꯨꯔꯛꯂꯤꯕꯅꯤ" ꯍꯥꯏꯅ ꯁꯖꯤ ꯑꯗꯨꯅ ꯀ꯭ꯋꯥꯛ ꯑꯗꯨꯗ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯀ꯭ꯋꯥꯛ ꯑꯗꯨꯅ ꯁꯖꯤ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ, "ꯃꯔꯨꯞ, ꯃꯁꯛ ꯈꯪꯗꯕ ꯃꯔꯨꯞ ꯑꯃ ꯇꯤꯟꯅꯕ ꯃꯇꯝꯗ ꯋꯥꯈꯜ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯊꯣꯛꯅ ꯈꯜꯍꯧꯒꯗꯕꯅꯤ ꯍꯥꯏꯕꯁꯦ ꯅꯪ ꯀꯥꯎꯔꯕ꯭ꯔꯥ?" ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯁꯖꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, "ꯍꯣꯏ, ꯑꯩ ꯈꯜꯍꯧꯗ꯭ꯔꯦ ꯃꯔꯨꯞ." ꯀ꯭ꯋꯥꯛ ꯑꯗꯨꯅ "ꯅꯪ ꯀꯔꯤꯒꯤ ꯈꯜꯍꯧꯗ꯭ꯔꯤꯕꯅꯣ?" ꯍꯥꯏꯔꯒ ꯀ꯭ꯋꯥꯛ ꯑꯁꯤꯅ ꯋꯥꯔꯤ ꯑꯃ ꯂꯤꯔꯛꯏ꯫ ꯂꯪꯖꯥ ꯑꯃꯅꯦ, ꯍꯧꯗꯣꯡ ꯑꯃꯅꯦ, ꯑꯗꯨꯒ ꯎꯆꯦꯛꯁꯤꯡꯒꯤ ꯋꯥꯔꯤ ꯑꯃ ꯂꯤꯔꯛꯏ꯫ ꯋꯥꯔꯤ ꯑꯗꯨ ꯂꯤꯕ ꯂꯣꯏꯔꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯃꯔꯝ ꯑꯁꯤꯅꯅꯤ ꯃꯔꯨꯞ ꯑꯃ ꯇꯤꯟꯅꯕ ꯃꯇꯝꯗ ꯌꯥꯝꯅ ꯃꯨꯟꯅ ꯈꯜꯂꯒ ꯇꯤꯟꯅꯒꯗꯧꯕꯅꯤ ꯍꯥꯏꯅ ꯍꯥꯏꯔꯤꯕꯁꯤ." ꯑꯗꯨꯕꯨ ꯀ꯭ꯋꯥꯛ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯑꯗꯣ ꯂꯝꯍꯨꯏ ꯑꯁꯤꯗꯤ ꯀꯔꯤꯁꯨ ꯊꯧꯁꯥꯔꯝꯗꯦ꯫ ꯑꯗꯨꯒ ꯀ꯭ꯋꯥꯛ ꯑꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯂꯝꯍꯨꯏ ꯑꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯃꯔꯨꯞ ꯀ꯭ꯋꯥꯛ, ꯅꯪ ꯀꯔꯤꯒꯨꯝꯕ ꯈꯔ ꯀꯥꯎꯔꯕ ꯃꯥꯜꯂꯤ꯫ ꯅꯪꯒ ꯁꯖꯤꯁꯤꯒ ꯑꯍꯥꯟꯕ ꯊꯦꯡꯅꯕ ꯃꯇꯝꯗ ꯁꯖꯤ ꯑꯁꯦ ꯅꯪꯒꯤ ꯅꯐꯝꯗꯗꯤ ꯁꯛ ꯈꯪꯗꯕ ꯑꯃ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯗꯨꯕꯨ ꯅꯕꯥꯅꯤ ꯁꯨꯝ ꯂꯣꯏꯅꯔꯒ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯇꯤꯟꯅꯕꯒꯤ ꯃꯔꯤ ꯑꯗꯣ ꯆꯦꯠꯁꯤꯟꯅꯔꯛꯈꯤꯕꯅꯤ꯫ ꯁꯖꯤ ꯑꯁꯤꯗꯤ ꯑꯩꯒ ꯇꯤꯟꯅꯔꯕꯅꯤ, ꯑꯗꯨꯅ ꯅꯪꯒꯁꯨ ꯇꯤꯟꯅꯔꯁꯤ" ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗꯒꯤ ꯁꯖꯤ ꯑꯗꯨꯅ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ, "ꯃꯔꯨꯞ ꯀ꯭ꯋꯥꯛ, ꯑꯩꯈꯣꯏ ꯄꯨꯟꯅ ꯇꯤꯟꯅꯔꯁꯤ, ꯑꯗꯨꯒ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯔꯁꯤ" ꯍꯥꯏꯅ ꯁꯖꯤ ꯑꯗꯨꯅ ꯀ꯭ꯋꯥꯛ ꯑꯗꯨꯗ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯁꯖꯤ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯀ꯭ꯋꯥꯛ ꯑꯗꯨꯅꯁꯨ, "ꯐꯔꯦ ꯐꯔꯦ, ꯅꯪꯅ ꯄꯥꯝꯂꯕꯗꯤ ꯇꯤꯟꯅꯔꯁꯤ" ꯍꯥꯏꯅ ꯍꯥꯏꯔꯛꯏ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯇꯤꯟꯅꯔꯦ꯫ ꯑꯌꯨꯛ ꯅꯨꯡꯊꯤꯜꯗꯤ ꯃꯈꯣꯏ ꯃꯈꯣꯏꯒꯤ ꯃꯆꯤꯟꯖꯥꯛ ꯊꯤꯕ ꯆꯠꯂꯤ, ꯑꯗꯨꯒ ꯅꯨꯃꯤꯗꯥꯡꯗꯅ ꯑꯃꯨꯛ ꯊꯦꯡꯅ ꯍꯜꯂꯛꯏ꯫ ꯅꯣꯡꯃꯗꯤ ꯀ꯭ꯋꯥꯛ ꯑꯁꯤ ꯆꯠꯊꯣꯛꯈ꯭ꯔꯤꯉꯩ ꯂꯝꯍꯨꯏ ꯑꯁꯤꯅ ꯁꯖꯤ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯃꯔꯨꯞ, ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯖꯪꯒꯜꯁꯤꯒꯤ ꯃꯆꯤ ꯑꯃꯗ ꯃꯍꯩ ꯃꯔꯣꯡ ꯌꯥꯝꯅ ꯍꯧꯕ ꯃꯐꯝ ꯑꯃ ꯂꯩ꯫ ꯃꯐꯝ ꯑꯗꯣ ꯑꯩ ꯅꯪꯕꯨ ꯌꯦꯡꯍꯟꯒꯦ" ꯍꯥꯏꯔꯒ ꯂꯝꯍꯨꯏ ꯑꯗꯨꯅ ꯁꯖꯤ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯂꯝꯍꯨꯏ ꯑꯗꯨꯅ ꯁꯖꯤ ꯑꯗꯨ ꯃꯍꯩ ꯃꯔꯣꯡ ꯍꯧꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯪꯍꯟꯈ꯭ꯔꯦ꯫ ꯁꯖꯤ ꯑꯗꯨꯅ ꯃꯍꯩ ꯃꯔꯣꯡꯗꯨ ꯆꯥꯔꯕ ꯃꯇꯨꯡ ꯑꯁꯨꯝꯅ ꯂꯝꯍꯨꯏ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ, "ꯃꯔꯨꯞ, ꯅꯪꯅ ꯑꯩꯉꯣꯟꯗ ꯄꯤꯖꯔꯤꯕ ꯃꯍꯩ ꯃꯔꯣꯡꯁꯤꯡ ꯑꯁꯦ ꯌꯥꯝꯅ ꯍꯥꯎꯏ, ꯑꯗꯨꯅ ꯑꯩ ꯅꯨꯡꯇꯤꯒꯤ ꯃꯍꯩ ꯃꯔꯣꯡꯁꯤꯡ ꯑꯁꯦ ꯆꯥꯕ ꯂꯥꯛꯀꯅꯤ." ꯁꯖꯤ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯂꯝꯍꯨꯏ ꯑꯗꯨꯗꯤ ꯐꯠꯇꯅ ꯃꯇꯣꯝꯗ ꯋꯥꯈꯜꯗ ꯈꯟꯖꯔꯝꯃꯤ, "ꯑꯩꯅꯁꯨ ꯅꯪꯕꯨ ꯑꯃꯨꯛ ꯁꯣꯏꯗꯅ ꯆꯥꯒꯅꯤ." ꯑꯁꯨꯝꯅ ꯅꯣꯡꯃꯁꯨ ꯁꯖꯤ ꯑꯗꯨꯅ ꯃꯍꯩ ꯃꯔꯣꯡ ꯆꯥꯔꯤꯉꯩ ꯃꯍꯩ ꯃꯔꯣꯡꯗꯨꯒꯤ ꯃꯄꯨ ꯑꯣꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨ ꯂꯥꯛꯇꯨꯅ ꯂꯥꯡ ꯑꯃꯅ ꯁꯖꯤ ꯑꯗꯨꯗ ꯍꯨꯟꯖꯜꯂꯛꯏ꯫ ꯃꯗꯨꯗꯒꯤ ꯁꯖꯤꯗꯨꯅ ꯂꯥꯎꯔꯛꯏ, "ꯃꯔꯨꯞ, ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯣ꯫ ꯅꯪꯅ ꯑꯩꯕꯨ ꯀꯟꯕꯤꯗ꯭ꯔꯕꯗꯤ ꯑꯩ ꯃꯁꯤꯒꯤ ꯂꯥꯡ ꯑꯁꯤꯅ ꯄꯨꯟꯗꯨꯅ ꯁꯤꯕ ꯇꯥꯔꯦ" ꯍꯥꯏꯅ ꯂꯥꯎꯔꯛꯏ꯫ ꯑꯗꯨꯕꯨ ꯂꯝꯍꯨꯏꯁꯤꯅꯗꯤ ꯂꯨꯝꯃꯒ ꯌꯦꯡꯂꯒ ꯍꯔꯥꯎꯅ ꯃꯇꯣꯝꯇ ꯈꯟꯖꯩ, "ꯑꯩꯒꯤ ꯅꯤꯡꯖꯕ ꯑꯗꯣ ꯊꯨꯡꯂꯦꯗꯅ꯫ ꯅꯨꯄꯥ ꯑꯁꯤꯅ ꯁꯖꯤ ꯑꯁꯤꯕꯨ ꯃꯀꯛ ꯃꯀꯛ ꯀꯛꯊꯠꯂꯒ ꯆꯥꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯑꯩꯅ ꯃꯍꯥꯛꯅ ꯆꯥꯈꯤꯕꯒꯤ ꯁꯔꯨ ꯁꯌꯥꯡꯁꯤꯡ ꯑꯁꯦ ꯑꯩꯅ ꯑꯃꯨꯛ ꯂꯣꯏꯅ ꯆꯥꯊꯣꯛꯂꯅꯤ" ꯈꯜꯂꯗꯨꯅ ꯂꯝꯍꯨꯏ ꯑꯗꯣ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯂꯝꯍꯨꯏ ꯑꯗꯣ ꯁꯖꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯁꯖꯤ ꯑꯗꯨꯅ ꯂꯝꯍꯨꯏ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯍꯔꯥꯎꯔꯗꯨꯅ, "ꯃꯔꯨꯞ, ꯅꯍꯥꯛꯅ ꯃꯇꯝ ꯆꯞ ꯆꯥꯅ ꯂꯥꯛꯄꯤꯕꯁꯦ ꯑꯩ ꯌꯥꯝꯅ ꯍꯔꯥꯎꯏ꯫ ꯅꯪꯒꯤ ꯅꯌꯥ ꯑꯗꯨꯅ ꯂꯥꯡ ꯑꯁꯤꯕꯨ ꯆꯤꯛꯊꯠꯂꯣ, ꯑꯗꯨꯒ ꯑꯩꯕꯨ ꯀꯟꯕꯤꯔꯣ" ꯍꯥꯏꯅ ꯍꯥꯏꯔꯛꯏ꯫
ꯂꯝꯍꯨꯏ ꯑꯗꯨꯅ ꯁꯨꯝꯅ ꯈꯨꯝꯂꯛꯏ, ꯃꯔꯨꯞ, ꯅꯍꯥꯛ ꯑꯩꯕꯨ ꯋꯥꯔꯧꯔꯅꯨ, ꯅꯪꯕꯨ ꯐꯥꯔꯤꯕ ꯂꯥꯡ ꯑꯁꯦ ꯌꯥꯝꯅ ꯀꯟꯕ ꯂꯥꯡ ꯑꯣꯏꯕꯅ ꯑꯩꯅ ꯅꯪꯕꯨ ꯂꯧꯊꯣꯛꯄ ꯉꯝꯂꯣꯏꯗꯧꯔꯤ꯫ ꯉꯁꯤꯒꯤꯗꯤ ꯑꯩ ꯆꯠꯂꯝꯃꯒꯦ, ꯍꯌꯦꯡ ꯑꯩ ꯅꯪꯕꯨ ꯁꯣꯏꯗꯅ ꯂꯧꯊꯣꯛꯄ ꯂꯥꯛꯀꯦ ꯍꯥꯏꯔꯝꯂꯒ ꯂꯝꯍꯨꯏ ꯑꯗꯣ ꯆꯠꯈ꯭ꯔꯦ꯫ ꯁꯣꯝꯗꯁꯨ ꯀ꯭ꯋꯥꯛꯇꯣ ꯍꯜꯂꯛꯑꯝꯃꯤ꯫ ꯃꯥꯅ ꯍꯜꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯁꯖꯤꯗꯨ ꯂꯩꯔꯝꯗꯕꯗꯨꯗ ꯀꯔꯥꯏꯗ ꯆꯠꯈ꯭ꯔꯕꯅꯣ ꯈꯜꯂꯝꯃꯤ꯫ ꯀ꯭ꯋꯥꯛ ꯑꯁꯤꯅꯗꯤ ꯂꯝꯍꯨꯏ ꯑꯗꯣ ꯁꯨꯡꯊꯥ ꯊꯥꯖꯗꯦ, ꯑꯗꯨꯅ ꯃꯥꯒꯤ ꯃꯔꯨꯞ ꯁꯖꯤ ꯑꯗꯨꯕꯨ ꯀꯣꯏꯊꯤ ꯊꯤꯔꯛꯂꯝꯃꯤ꯫ ꯀ꯭ꯋꯥꯛ ꯑꯁꯤꯅ ꯁꯨꯝ ꯊꯤꯔꯛꯄꯗ ꯎꯔꯦ ꯁꯖꯤ ꯑꯗꯨꯅ ꯂꯥꯡꯗ ꯊꯨꯔꯒ ꯂꯩꯕ ꯑꯗꯨ꯫ ꯃꯗꯨꯗꯒꯤ ꯀ꯭ꯋꯥꯛ ꯑꯗꯨꯅ ꯆꯪꯁꯤꯜꯂꯒ ꯍꯪꯉꯤ, ꯃꯔꯨꯞ, ꯅꯍꯥꯛꯅ ꯇꯧꯔꯝꯂꯤꯕ ꯑꯁꯦ ꯀꯔꯝꯅ ꯇꯧꯈꯤꯕꯅꯣ ꯍꯥꯏꯅ ꯑꯩꯉꯣꯟꯗ ꯑꯃꯨꯛꯇ ꯍꯥꯏꯌꯨ꯫ ꯁꯖꯤ ꯑꯗꯨꯅ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯛꯂꯝꯃꯤ꯫ ꯁꯖꯤ ꯃꯁꯥꯁꯨ ꯈꯪꯖꯔꯝꯃꯤ ꯂꯝꯍꯨꯏ ꯑꯗꯨꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ ꯍꯥꯏꯕ꯫ ꯑꯗꯨꯒ ꯁꯖꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ, ꯃꯔꯨꯞ ꯀ꯭ꯋꯥꯛ, ꯅꯪꯁꯨ ꯌꯥꯝ ꯊꯨꯅ ꯄꯥꯏꯈ꯭ꯔꯣ, ꯅꯪꯕꯨꯁꯨ ꯑꯋꯥꯐꯝꯗ ꯁꯣꯏꯗꯅ ꯇꯥꯕ ꯇꯥꯔꯦ꯫ ꯀ꯭ꯋꯥꯛ ꯑꯗꯨꯅ ꯁꯨꯝꯅ ꯈꯨꯝꯂꯛꯏ, ꯃꯔꯨꯞ, ꯑꯩꯅ ꯅꯪꯕꯨ ꯍꯨꯟꯗꯣꯛꯂꯝꯂꯒ ꯀꯔꯤꯁꯨ ꯆꯠꯂꯣꯏ, ꯑꯗꯨꯒ ꯂꯝꯍꯨꯏ ꯑꯗꯨꯗꯤ ꯀꯔꯥꯏꯗ ꯆꯠꯈ꯭ꯔꯕꯒꯦ? ꯁꯖꯤ ꯑꯗꯨꯅ ꯑꯃꯨꯛꯁꯨ ꯈꯨꯝꯂꯛꯏ, ꯃꯔꯨꯞ, ꯂꯝꯍꯨꯏ ꯑꯗꯣ ꯀꯔꯤꯁꯨ ꯂꯥꯞꯅ ꯆꯠꯂꯝꯂꯣꯏ, ꯃꯍꯥꯛ ꯑꯩꯕꯨ ꯆꯥꯅꯕ ꯁꯣꯏꯗꯅ ꯂꯨꯝꯂꯒ ꯂꯩꯔꯝꯒꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯏ꯫ ꯀ꯭ꯋꯥꯛ ꯑꯁꯤꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯃꯔꯨꯞ, ꯎꯄꯥꯏ ꯑꯃ ꯂꯩꯔꯦ, ꯅꯪꯒꯤ ꯅꯁꯥ ꯑꯗꯨ ꯇꯨꯊꯔꯣ, ꯑꯗꯨꯒ ꯅꯕꯨꯛ ꯑꯗꯨꯁꯨ ꯀꯪꯊꯣꯛꯂꯣ, ꯑꯗꯨꯒ ꯅꯈꯣꯡ ꯑꯁꯤꯁꯨ ꯇꯤꯡꯊꯣꯛꯂꯣ, ꯅꯃꯤꯠ ꯎꯏꯁꯤꯜꯂꯣ, ꯅꯍꯥꯛ ꯁꯤꯖꯤꯟꯅꯕ ꯁꯥꯔꯣ, ꯑꯩꯅ ꯈꯣꯡꯂꯛꯄ ꯃꯇꯝꯗ ꯅꯍꯥꯛ ꯅꯪꯒꯤ ꯊꯋꯥꯏ ꯍꯤꯡꯅꯕ ꯆꯦꯜꯂꯛꯎ ꯍꯥꯏꯅ ꯀ꯭ꯋꯥꯛ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯀ꯭ꯋꯥꯛ ꯑꯗꯨꯅ ꯍꯥꯏꯈꯤꯕ ꯈꯨꯗꯤꯡꯃꯛ ꯁꯖꯤ ꯑꯗꯨꯅ ꯇꯧꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯧꯄꯨ ꯑꯗꯨ ꯂꯥꯛꯂꯝꯃꯤ꯫ ꯂꯧꯄꯨ ꯑꯗꯨꯅ ꯁꯖꯤ ꯑꯗꯨ ꯁꯤꯔꯕ ꯃꯥꯜꯂꯤ ꯈꯜꯂꯗꯨꯅ ꯂꯥꯡ ꯑꯗꯨ ꯏꯔꯥꯏ ꯂꯥꯏꯅ ꯂꯧꯊꯣꯛꯂꯝꯃꯤ꯫ ꯇꯟꯖꯥ ꯑꯁꯤꯗ ꯀ꯭ꯋꯥꯛ ꯑꯗꯨꯅ ꯈꯣꯡꯂꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯁꯖꯤ ꯑꯗꯣ ꯀꯟꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯂꯧꯄꯨ ꯑꯗꯨꯅ ꯁꯖꯤ ꯑꯗꯨ ꯆꯦꯟꯈꯤꯕꯗꯨꯗ ꯃꯥꯅ ꯄꯥꯏꯔꯛꯂꯤꯕ ꯎꯇꯨꯞ ꯑꯆꯧꯕꯗꯨꯅ ꯆꯣꯡꯈꯠꯂꯒ ꯂꯪꯂꯛꯄ ꯃꯇꯝꯗꯗꯤ ꯉꯁꯥꯏꯒꯤ ꯂꯨꯝꯗꯨꯅ ꯂꯩꯈ꯭ꯔꯤꯕ ꯂꯝꯍꯨꯏꯗꯨꯗ ꯑꯣꯏꯅ ꯄꯥꯜꯂꯒ ꯂꯝꯍꯨꯏ ꯑꯗꯨ ꯁꯤꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯖꯤ ꯑꯃꯗꯤ ꯀ꯭ꯋꯥꯛ ꯑꯗꯨ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯅꯨꯡꯉꯥꯏꯅ ꯑꯃꯨꯛ ꯄꯥꯟꯈꯤꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎꯕ ꯇꯥꯕꯤꯔꯛꯂꯤꯕ ꯄꯨꯝꯅꯃꯛꯄꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯣꯏꯕ ꯃꯣꯔꯦꯜꯗꯤ ꯃꯁꯛ ꯃꯨꯟꯅ ꯈꯪꯗ꯭ꯔꯤꯕ ꯃꯤꯑꯣꯏ ꯑꯃꯗ ꯊꯥꯖꯕ ꯊꯝꯕꯤꯒꯅꯨ ꯑꯃꯗꯤ ꯃꯤꯒꯤ ꯐꯠꯇꯅꯕ ꯃꯥꯡꯅꯕ ꯇꯧꯒꯅꯨ ꯍꯥꯏꯕ ꯑꯁꯤꯅꯤ꯫ ꯋꯥꯔꯤ ꯑꯁꯤꯗꯁꯨ ꯁꯖꯤ ꯑꯗꯨꯅ ꯂꯝꯍꯨꯏ ꯑꯗꯨꯕꯨ ꯊꯥꯖꯔꯨꯕꯅ ꯁꯖꯤ ꯑꯗꯨ ꯑꯋꯥꯐꯝꯗ ꯇꯥꯈꯤ ꯑꯃꯗꯤ ꯐꯠꯇꯕ ꯋꯥꯈꯜ ꯈꯜꯂꯨꯕ ꯂꯝꯍꯨꯏ ꯑꯗꯨꯁꯨ ꯃꯍꯥꯛ ꯑꯣꯏꯅ ꯆꯩꯔꯥꯛ ꯐꯪꯈꯤ ꯍꯥꯏꯕ ꯑꯁꯤꯅꯤ꯫